ngasi gi social media da viral orekhiba pawa moina kangla pawsi na phongli nagamapal kethel da thokiba thodok city police ka punna wakhal tamin nakhre mapung ba paw tamin ase ngasi ayuk angan mada nagamapal kethel da thokiba thodok amaga mari leinana social media da viral orekhiba adu city police station na khudakta thabok lakhotpadagi wakhal tanadabasing wari sanaduna wakhal tamin nakhre hairi Lenga ke order amagi matung ina tha khudingi nongma panba numit asi khoiramban kaithel ohom amadi masigi akoi bada phamba dukan sing thong lona duna kaithel luna na sit sengdok tuna honari kaithel phamna daba numit asida angan ba ayukta kaithel phamni haibagi damakta nupi kaya na kaithel phamba thingnaba honabada thokiba wakhal tanadaba ama social media da viral oirakhi thodok asi khudakta city police station na Maduda senaba miyoising phaki nakal amaromda thodok aduda victim oiriba singmi nupi singsu city police na kauduna police station asida wakhal taminaki hairi wakhal taminaba aduda tungan ba CSO singi lusingba kaya su mating pangki hiramasiga mari leinana forum for restoration of peace manipur gi convener asang kasarna phongdokibada leibak asi lo chatpa leibak ni kanagumba amana soirabasu madugidamakta authority lay isu masa kaya asina khundaminariba purup singi marakta wakhal tanadaba kaya lai asigumba sing asi matungda amuk hanna thoktanaba honaminasi ngasi tholak liba thodok adu punna phaminaduna yanaba purakhre hairi city police station gi OCS guikan thangalna haikibada malengbi mya mamangda Chauthokliba ima kaithel amadi masigi akoibada luna na thamnaba lengakna nongma panba numit asi sintha leptuna sit sengba chatharibani numit asida khutta lo paisinduna pamdaba thodok thokhalibasi matungda tobiganu kanagumba singna asoiba leirabasu city police amadi authority da wakatuna loisinba yai ngasi thokliba thodok adu khudakta loisinaba CSO singna mateng kaya pang bibagidamakta apenwa phongdokhi lukmai selukki general secretary Asem Nirmalana haikibada nongma panma numit asida punna sintha leminaduna kathel luna na thamba amadi kathel imabu khurumjaduna punna chawkhat minnanaba honabani numit asida thokiba thodok adugidamakta lukmai selukki maikaidagi maut sinduna miyamda lale haijaki thodok asida nungaitaba phawriba singnasu ngakpiyu haibaga loinana matungda asigumba thodok asi amuk hanna thokhaloi haiki